ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯉꯔꯥꯡꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕꯅ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯩꯁꯅꯥꯝ ꯏꯕꯣꯝꯆꯥ ꯃꯌꯥꯝꯅ ꯈꯥꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯣꯏꯔꯤꯕ ꯁꯒꯣꯜꯇꯣꯡꯕ ꯃꯃꯥꯡ ꯂꯩꯀꯥꯏꯗꯅꯤ ꯃꯍꯥꯛ ꯑꯁꯤ ꯉꯔꯥꯡꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯔꯤ ꯄꯥꯝꯂꯤ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯀꯔꯤ ꯍꯥꯏꯔꯝꯕ ꯈꯣꯠꯂꯝꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯧꯖꯤꯛ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯤ ꯍꯥꯏꯕ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯃꯤꯟꯅꯁꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯕ ꯐꯪꯗꯅ ꯃꯔꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯥꯟꯊꯦꯡꯅꯔꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ ꯀꯌꯥ ꯑꯃꯗꯤ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯔꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡ ꯇꯥꯔꯤꯛ 30 ꯀꯗꯥꯡꯕꯟꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯁꯒꯣꯜꯇꯣꯡꯕ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯩꯁꯅꯥꯝ ꯏꯕꯣꯝꯆꯥꯁꯨ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ ꯃꯍꯥꯛ ꯃꯩꯁꯅꯥꯝ ꯍꯦꯃꯟꯇ ꯑꯃꯗꯤ ꯃꯩꯁꯅꯥꯝ ꯑꯣꯡꯕꯤ ꯏꯕꯦꯝꯆꯥ ꯑꯅꯤꯒꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯍꯟꯅꯤ ꯃꯄꯥ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯝꯆꯥ ꯑꯅꯤꯅ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤ ꯃꯅꯥꯎꯅꯨꯄꯥ ꯃꯩꯁꯅꯥꯝ ꯍꯦꯃꯟꯇꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯩꯁꯅꯥꯝ ꯏꯕꯣꯝꯆꯥ ꯂꯥꯟꯊꯦꯡꯅꯕ ꯌꯥꯎꯈꯤ ꯑꯗꯨꯃꯛꯄꯨ ꯉꯔꯥꯡꯒꯤ ꯀꯗꯥꯡꯕꯟꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯃꯍꯥꯛ ꯊꯋꯥꯏ ꯊꯥꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥ ꯑꯣꯏꯕꯅ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝꯁꯤꯡ ꯅꯤꯡꯁꯤꯡ ꯀꯞꯍꯧꯔꯤ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯄ ꯉꯝꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤꯅ ꯆꯥꯎꯊꯣꯛꯅ ꯂꯩꯍꯧꯔꯤ ꯃꯍꯥꯛꯅ ꯂꯥꯟꯐꯝ ꯃꯅꯨꯡꯗ ꯂꯩꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯍꯥꯏꯔꯤ इमा लहानसे फजन तौनरे नोंमै कामनरे इमा हाय अइने इबुंगो नोइगिदि खुसु खुलाई याउदब्रा नोइगि मि यामदब्रा इमा मोइ लाएदि हाय अइ नोंमै मरु याउद्रे नोंमै मरु परो नमान फोनजिद लाउबजे तायेबा ममान अदु ओरेगदि मायोनबा लानफमदा इचागी खुलाई याउदि खुलाई याउरगा लानफमदा माइ थीबा माइ पाकपा हाइबदुदि मखल अमनि लानफमदा खुलाई याउगिदरे इचादो करि सुमदा खाइबा लैतिये परजा मयामगी इचा ओइगरमने ममा आइना काइदे लानफमदा खुलाई याउदबदुगी नुंगाइतबने ममा आइना नुंगाइतबदे ꯗꯗꯥꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯄꯨꯡ 3:40 ꯇꯧꯔꯛꯑꯦ ꯑꯗꯨꯗꯨꯒ ꯃꯃꯥ ꯍꯣꯏ ꯂꯩꯕ꯭ꯔꯥ ꯏꯅꯥꯎ ꯌꯨꯝꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯂꯣꯏ ꯁꯨꯅꯕ ꯂꯩꯕ꯭ꯔꯥ ꯍꯪꯉꯦ ꯑꯗꯒꯤ ꯑꯩꯅ ꯃꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯂꯣꯏ ꯁꯨꯅ ꯂꯩꯌꯦ ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯍꯪꯕꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯃꯃꯥ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯨꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯒ ꯃꯥꯏ ꯐꯣꯟꯗꯣ ꯊꯝꯃꯝꯃꯒ ꯅꯣꯡꯃꯩ ꯃꯈꯣꯟꯗꯤ ꯌꯥꯝ ꯇꯥꯏꯌꯦ ꯀꯩꯗꯧꯔꯤꯅꯣ ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯨꯀꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯗꯥꯏ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯑꯦ ꯑꯗꯨꯗꯨꯒ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯁꯤꯔꯦ ꯈꯣꯠꯂꯦꯅ ꯍꯩꯔꯦ ꯑꯩꯒ ꯀꯨꯀꯤꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯦꯕ ꯑꯗꯨꯗ ꯅꯨꯄꯥꯗꯣ ꯎꯞꯁꯜꯂꯒ ꯇꯥꯕꯗꯨꯗ ꯀꯅꯥꯅꯣ ꯀꯩꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯑꯣ ꯌꯦꯡꯒꯦ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯑꯣ ꯌꯦꯡꯒꯦꯅ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯃꯃꯥꯏꯗꯤ ꯑꯣꯟꯊꯣꯛꯄ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯑꯗꯨꯝ ꯀꯛꯊꯠꯂꯒ ꯊꯝꯈ꯭ꯔꯦ ꯂꯥꯟꯐꯝꯗ ꯃꯔꯨ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯇꯥꯔꯨꯕꯗ ꯃꯄꯥ ꯑꯣꯏꯕꯅ ꯂꯥꯟꯐꯝꯗ ꯆꯪꯂꯤꯕꯁꯤꯡ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯗꯨꯅ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯁꯨ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯅꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯃꯦ 3ꯗꯒꯤ ꯍꯧꯔ ꯆꯠꯊꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯈ꯭ꯔꯦ ꯃꯁꯤꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯦꯝꯂꯤꯕ ꯖꯦꯁꯤ ꯑꯗꯨꯒ ꯂꯩꯉꯥꯛ ꯑꯁꯤꯒ ꯌꯥꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯂꯣꯌꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯄꯥꯔꯤꯇꯣꯟ ꯀꯟꯊꯧꯖꯝ ꯏꯂꯤꯠ ꯅ꯭ꯌꯨꯁ ꯁꯒꯣꯜꯇꯣꯡꯕ